ꯍꯣꯏ ꯃꯌꯥꯝ ꯉꯁꯤꯁꯤ ꯃꯥꯔꯆꯀꯤ ꯇꯥꯡ 18 ꯏꯪ ꯀꯨꯝꯖꯥ 2025 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯂꯣꯝ ꯇꯥꯔꯦ ꯑꯩꯅ ꯂꯦꯞꯆꯔꯤꯕ ꯃꯐꯝꯁꯤ ꯁꯤꯜꯆꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣꯔꯥꯝ ꯆꯪꯈ꯭ꯔꯤꯕ ꯍꯥꯏꯋꯦ ꯑꯥꯏꯖꯣꯜ ꯌꯧꯈ꯭ꯔꯤꯕ ꯍꯥꯏꯋꯦꯒꯤ ꯃꯄꯥꯟꯗꯅꯤ ꯁꯤꯜꯆꯔꯗꯒꯤ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯣꯅꯥꯏꯕꯥꯔꯤ ꯘꯥꯠ ꯍꯥꯏꯕ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯃꯔꯛꯇ ꯁꯤꯜꯗꯨꯕꯤ ꯑꯗꯨ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯅꯥꯏꯕꯥꯔꯤ ꯘꯥꯠ ꯂꯩꯔꯦ ꯑꯗꯒꯤ ꯅꯨꯇꯟ ꯕꯖꯥꯔ ꯂꯩꯔꯦ ꯑꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 12-12 ꯀꯥꯕꯨꯒꯟꯖꯁꯤ ꯂꯩꯔꯦ ꯀꯥꯕꯨꯒꯟꯖꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯤꯂꯣꯃꯤꯇꯔ 10 ꯔꯣꯝ ꯍꯥꯏꯗꯔꯛꯑꯒ ꯙꯣꯂꯥꯏ ꯍꯥꯏꯗꯅ ꯌꯥꯝ ꯆꯥꯎꯔꯦ ꯙꯣꯂꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯁꯕ ꯗꯤꯕꯤꯖꯟ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯙꯣꯂꯥꯏ ꯕꯖꯥꯔꯁꯤ ꯌꯥꯝ ꯆꯥꯎꯔꯝꯃꯦ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄ ꯃꯇꯝꯗꯒꯤꯗꯤ ꯍꯧꯖꯤꯛꯅ ꯌꯥꯝ ꯆꯥꯎꯔꯦ ꯙꯣꯂꯥꯏ ꯕꯖꯥꯔꯁꯤ ꯍꯦꯛ ꯍꯦꯟꯗꯣꯛꯂꯛꯄꯒ ꯂꯝꯂꯣꯡ 3 ꯄꯥꯡꯕ ꯑꯃ ꯂꯩ ꯂꯝꯂꯣꯡ 3 ꯐꯥꯡꯕꯁꯤꯗ ꯑꯩ ꯂꯦꯞꯆꯔꯤꯕꯅꯤ ꯑꯩꯈꯣꯏ ꯂꯝꯂꯣꯡ 3 ꯐꯥꯡꯕꯁꯤꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯍꯧꯖꯤꯛꯇꯤ ꯑꯣꯇꯣ ꯔꯤꯛꯁꯣ ꯑꯃ ꯆꯪꯈ꯭ꯔꯤꯕ ꯁꯤꯗꯩꯁꯤꯗ ꯈꯤꯖꯤꯛꯇꯪ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯈꯔ ꯍꯦꯜꯂꯝꯒꯗ꯭ꯔꯥ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯄꯥꯅꯤ ꯁꯥꯒꯔ ꯍꯥꯏꯅ ꯃꯐꯝ ꯑꯃ ꯂꯩ ꯃꯐꯝꯁꯤꯗ ꯇꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯗꯨ ꯉꯁꯤꯗꯤ ꯎꯅꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯕꯅꯤ ꯁꯤꯒꯤ ꯃꯐꯝꯁꯤꯗꯒꯤ ꯁꯤꯗ ꯑꯩꯒꯤ ꯇꯨꯡꯗ ꯆꯠꯈ꯭ꯔꯤꯕꯁꯤꯗꯩꯁꯤꯗ ꯈꯔ ꯍꯥꯏꯊꯔꯦꯔꯒ ꯀꯤꯂꯣꯃꯤꯇꯔ 4-5 ꯍꯥꯏꯊꯔꯝꯒꯅꯤ ꯚꯥꯒꯥ ꯍꯥꯏꯗꯅ ꯑꯃ ꯂꯩꯔꯦ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯚꯥꯒꯥꯗꯒꯤ ꯑꯃꯨꯛ ꯂꯥꯏꯂꯥꯄꯨꯔ ꯍꯥꯏꯗꯅ ꯂꯩꯔꯦ ꯍꯥꯏꯔꯒ ꯂꯥꯏꯂꯥꯄꯨꯔꯁꯤꯅ ꯑꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯒꯤ ꯑꯗꯨꯗꯒꯤꯗꯤ ꯃꯤꯖꯣꯔꯥꯝ ꯂꯥꯟꯖꯤꯡꯈ꯭ꯔꯒ ꯃꯤꯖꯣꯔꯥꯝꯒꯤ ꯑꯍꯥꯟꯕ ꯐꯥꯔꯁ ꯒꯦꯠ ꯑꯩꯈꯣꯏꯒꯤ ꯕꯥꯏꯔꯥꯡꯇꯦ ꯍꯥꯏꯁꯤ ꯌꯧꯈꯤꯗꯣꯔꯤꯕꯅꯤ ꯚꯥꯒꯥ ꯐꯥꯎꯕꯗꯗꯤ ꯃꯩꯇꯩꯁꯤ ꯑꯗꯨꯝ ꯃꯆꯤꯠ ꯃꯆꯤꯠ ꯑꯗꯨꯝ ꯐꯪꯕ ꯃꯐꯝꯅꯤ ꯑꯗꯨꯒ ꯚꯥꯒꯥꯒꯤ ꯃꯇꯨꯡ ꯂꯥꯏꯂꯥꯄꯨꯔ ꯌꯧꯁꯤꯟꯈ꯭ꯔꯒꯗꯤ ꯃꯩꯇꯩ ꯂꯩꯕꯒꯤ ꯀꯩꯅꯣ ꯂꯩꯇꯦ ꯄꯥꯎꯗꯝ ꯑꯩ ꯐꯪꯖꯗꯦ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯑꯩ ꯎꯅꯖꯅꯕ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠꯁꯤꯗ ꯇꯧꯖꯒꯦ ꯑꯩ ꯍꯧꯖꯤꯛ ꯂꯝꯕꯤꯁꯤ ꯑꯩ ꯎꯠꯆꯒꯦ ꯇ꯭ꯔꯛ ꯆꯠꯈ꯭ꯔꯤꯕꯁꯤꯅ ꯑꯋꯥꯡꯂꯣꯝꯗ ꯁꯤꯜꯆꯔꯔꯣꯝꯗꯅꯤ ꯑꯗꯒꯤ ꯁꯣꯝꯗ ꯂꯩꯊꯣꯔꯛꯑꯔꯒ ꯁꯣꯝꯗ ꯃꯈꯥꯔꯣꯝꯗ ꯆꯠꯈ꯭ꯔꯤꯕꯁꯤꯅ ꯒꯥꯔꯤ ꯆꯠꯈ꯭ꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯅꯤ ꯑꯥꯏꯖꯣꯜ ꯂꯣꯝꯗꯅꯤ ꯃꯤꯖꯣꯔꯥꯝ ꯂꯣꯝꯗꯅꯤ ꯁꯤꯒꯤꯁꯤꯗꯩꯁꯤꯗ ꯂꯝꯕꯤ 3 ꯐꯥꯡꯉꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯪꯉꯤꯕꯁꯦ ꯁꯤꯒꯤ ꯁꯤꯗꯩꯁꯤꯗ 3 ꯐꯥꯡꯕ ꯁꯤꯗꯩꯁꯤꯗ ꯅꯨꯃꯤꯠꯀ ꯆꯞ ꯆꯥꯅ ꯌꯩꯁꯤꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯆꯨꯞ ꯄꯥꯡꯅꯅꯤ ꯅꯨꯃꯤꯠꯁꯤ ꯆꯥꯏꯊꯔꯛꯑꯦ ꯑꯩ ꯉꯁꯤ ꯁꯥꯙꯨ ꯕꯕꯥꯒ ꯂꯥꯛꯃꯤꯟꯅꯖꯩ ꯁꯤꯗꯤ ꯑꯩ ꯁꯥꯙꯨ ꯕꯕꯥꯒ ꯂꯥꯛꯃꯤꯟꯅꯖꯩ ꯁꯥꯙꯨ ꯕꯕꯥꯁꯤ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯁꯣꯏꯗꯅ ꯑꯩ ꯃꯥꯒꯤꯗꯃꯛꯇ ꯑꯩ ꯃꯥꯒ ꯑꯩꯒ ꯐꯝꯃꯤꯟꯅꯖꯔꯒ ꯑꯩ ꯁꯥꯙꯨ ꯕꯕꯥ ꯑꯩꯅꯗꯤ ꯃꯤꯡ ꯐꯥꯅ ꯀꯧꯖꯗ꯭ꯔꯕꯅꯤ ꯃꯥꯕꯨ ꯁꯛꯇꯥꯛꯆꯕꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯑꯩ ꯁꯦꯝꯖꯒꯦ ꯍꯥꯏꯗꯅ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯩ ꯈꯟꯖꯔꯤ ꯉꯔꯥꯡꯗꯤ ꯇꯥꯡ 19ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯌꯨꯛ ꯍꯥꯏꯐꯦꯠ ꯊꯦꯡꯉꯕ ꯃꯇꯝ ꯐꯥꯎꯕ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝꯒ ꯐꯠꯇꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯏꯝꯐꯥꯜꯗꯒꯤ ꯊꯣꯛꯆꯔꯛꯄꯗ ꯂꯣꯏꯅꯖꯔꯛꯄ ꯐꯤꯔꯣꯜ ꯈꯔꯗꯨ ꯑꯩꯈꯣꯏꯒꯤ ꯃꯣꯠꯁꯤꯜꯂꯛꯄ ꯃꯅꯝ ꯆꯦꯜꯂꯛꯄꯅꯆꯤꯡꯕꯒꯤ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯆꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯉꯔꯥꯡꯗꯤ ꯀꯔꯤꯝꯇ ꯆꯠꯊꯣꯛꯆꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯒꯤ ꯁꯤꯜꯆꯔ ꯑꯥꯏꯖꯣꯜ ꯂꯝꯕꯤ ꯃꯤꯖꯣꯔꯥꯝ ꯂꯝꯕꯤꯗꯒꯤ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯍꯩꯖꯤꯜꯂꯛꯏꯕ ꯂꯝꯕꯤꯁꯤꯗ ꯈꯔꯗꯪ ꯀꯤꯂꯣꯃꯤꯇꯔ 1 ꯍꯦꯜꯂꯝꯕ ꯌꯥꯏ ꯑꯅꯤꯗꯤ ꯐꯥꯔꯝꯒꯗꯧꯕ ꯃꯥꯟꯗꯦ ꯄꯥꯅꯤ ꯁꯥꯒꯣꯔ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯆꯠꯆꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯅꯤ ꯁꯥꯒꯣꯔꯗ ꯆꯠꯆꯒꯗꯧꯔꯤꯕ ꯁꯤꯗꯩꯁꯤꯗ ꯇꯥꯔꯤꯕ ꯙꯣꯂꯥꯏ ꯕꯖꯥꯔ ꯙꯣꯂꯥꯏꯁꯤꯁꯨ ꯃꯩꯇꯩ ꯑꯗꯨꯝ ꯕꯖꯥꯔꯗ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯙꯣꯂꯥꯏ ꯕꯖꯥꯔ ꯍꯥꯏꯔꯤꯁꯤꯁꯨ ꯍꯥꯏꯋꯦꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡ ꯗꯨꯀꯥꯟ ꯅꯨꯡꯒꯥꯟꯅꯆꯤꯡꯕ ꯑꯗꯨꯝ ꯂꯩꯕ ꯃꯐꯝꯅꯤ ꯑꯗꯨꯒ ꯅꯝꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞꯁꯤꯡ ꯅꯤ ꯂꯩꯔꯤꯕꯁꯦ ꯃꯐꯝꯁꯤꯗ ꯁ꯭ꯋꯥꯏꯗ ꯎꯔꯤꯕꯁꯤꯡꯁꯤ ꯃꯤꯇꯣꯞꯀꯤ ꯃꯐꯝ ꯉꯥꯛꯇꯅꯤ ꯂꯝꯍꯥꯡꯗꯤ ꯂꯩꯔꯤ ꯆꯪꯖꯔꯛꯏꯁꯦ ꯑꯗꯨꯕꯨ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯀꯨꯡꯁꯤꯜꯂꯛꯑꯕ ꯀꯩꯅꯣꯅꯤ ꯉꯥꯛꯏ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯗ ꯑꯅꯧꯕ ꯆꯦꯛꯀꯣꯟ ꯑꯃ ꯂꯩ ꯁꯤꯗꯩꯁꯤꯗ ꯄꯨꯔꯥ ꯅꯨꯃꯤꯠꯇ ꯌꯩꯁꯤꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯀꯤꯂꯣꯃꯤꯇꯔ 1/2 ꯔꯣꯝ ꯆꯪꯁꯤꯜꯂꯛꯑꯒ ꯊꯣꯡ ꯑꯃ ꯅꯥꯂꯥ ꯑꯃꯗ ꯊꯣꯡ ꯑꯃ ꯂꯩ ꯆꯦꯛꯀꯣꯟꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯆꯦꯛꯀꯣꯟ ꯉꯥꯛꯇ ꯉꯥꯏ
ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗꯅ ꯋꯥꯏꯟ ꯁꯣꯞꯁꯨ ꯂꯩꯍꯧꯋꯤ ꯃꯁꯤ ꯁꯥꯙꯨ ꯕꯕꯥꯅ ꯍꯥꯏꯕꯤꯕꯗ ꯃꯤꯖꯣꯔꯥꯝ ꯁꯄ꯭ꯂꯥꯏꯒꯤꯗꯃꯛꯇ ꯍꯥꯡꯕ ꯀꯩꯅꯣꯅꯤ ꯍꯥꯏ ꯐꯦꯛꯇꯔꯤ ꯋꯥꯏꯟ ꯐꯦꯛꯇꯔꯤꯔꯣ ꯑꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯑꯠꯆꯥ ꯁꯤ ꯂꯩꯔꯦ ꯃꯥꯡꯗ ꯎꯔꯤꯕ ꯈꯨꯟꯁꯤ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯤ ꯄꯥꯅꯤ ꯁꯥꯒꯔ ꯍꯥꯏꯔꯤꯁꯦ इसिंदी हौजिकसु याम फजन लई पानी सागर हाइसे इसिंगी समुद्र हाइबनी अदु सागर जो हाइबा इसिंग जो हाइबा इसिंग याम चावगन मफम ओइरिब्रा लंबी गिदि आइना थोदों हाइजनिंगाय लेत्रे लंबी दि अदुम पंखदा फारे स्वाइदि लंबी हां कोई याम हेंदोरे स्वाइदा ओइरमने अखोगी खितंग चंगा 500 मीटर गुम चंगा अखोगी पानी सागर की मैतै सिंग मांगदा उरिबा सिंग जि लंबी सुमाई चले याम हेंदोरे अखोदी खरा मनुंग चंगबोइनी अदो याम नकना वाइन शॉप कासु लेहौई अदो सेइजा इचा सिंग अमा थेंगनै नंगदि नमिं कर क्यावया ai mà cái nào thì còn सोंग ओनजे लौने करी ममिया ai mà mình cái nào gọi là rồi हा राहुल à नो युमनाकती à coi nát thì gần नते युमनाक छागै करिनोबा cái lại xem लाइश्रम ने नंगदि लाइक तमरो के दवया tâm đi तमि क्लास क्या तमया cái này कदाई द तमिया hai phút đã हाई स्कूल दि कायदा धलाई द लेरो काय धलाई दा कली द चली द द्या नखो गाड़ी में से बजाओ हां गाड़ी में से बजाओ गाड़ी आइदे गाड़ी में जाना गाड़ी मचाना ओ नखोंग न सु चप या मत्रो जाए जाए सी मैतै युमने बा à nói mấy cái người ta nhỉ मैतै ngakta ने à चंग के सी बिल्डिंग सिदि मांगदा उरिबा सी बिल्डिंग सिदि Sidi mà di kulin कुली दी मयांगी ने बा अदगी सिदा लेरि सिदि सिजु मैतै रो à ओ नोय बाबादी कै थबक तौया thôi ba lấy kia ra लेगिद्रा ममादी lấy करी तौया माद्या ma đi dum lấy muri poi मुरी पोए बा ओ ओ चंगु के को मा कनो तौई चलुने यिंगिने नंग खोंजा अंगांग वंगी दै तौरिदा पोलियो गुम्बा तौखिबा जानी अद नंगी दि नचिने लाव क्या सुई राहुल अनि द नंगना कया pa ma आ lấy chân kia mà ओ नंगना अहन anh nào ओ ओ ओ खै ओ राहुल क्लास क्या तमियाबा क्लास 9 कारीबा लाइक फजन तमुको ओ ओ मैतैगी कनो सिंगने पानी सागर गी अदु अकोइबगी फिबम दी अखोगी यामना ब्रिक फिल ngakta lei ब्रिक फिल lei aduga yamna achou chou business keno to sigi पानी सागर की अहान युमनी चंगजर से थोंगाल से सुमाइना तौई अदो हेक असिगी लंबी असिगी मयाददी मयांगी कुलीगी जो हिंदुस्तानी हिंदी ngang को बंगाली नतब नत्रो लेरे मथम संग संग नुक्सासु याए होजिक मतम से होजिक पुंग अहुम मखाई हेले दो नुक्सा खुसा से फजन सारे आई हंदक के खोकचसी बोबोन बारुनी भावदी लेधजगेदना तौजरी करिनो हायदा ममांगदा 2006 की अदायदा बाटोन तौबिरक्तना लाई कमिटी ने तौबिरक्तना आई बोबोन चिंग काजगी अदुसु आई सना थोंगदा याम फजना आई इजकी फोटो ने करिने अदुगी मतुंग कोना 2021 दसु अखोगी कहीं तौबिरक्तना कमिटीना बाटोन तौबिरक्तना काजरुई अखोगी निंगथौ और लेसेम सना जावना अखोगी हांगदोकदबा भुवन चिंग मथक्ता साबा गेस्ट हाउस माना इनिंगथौना संगदना आइना इनिंगथौगी महुत छिल्लगा माइखुम हांगदोक चरुई अदुसु आई इजगी
ꯑꯗ ꯍꯟꯗꯛ ꯑꯩꯅ ꯌꯨꯇꯨꯕꯅꯦꯅ ꯇꯦꯛ ꯇꯦꯛ ꯇꯧꯖꯔꯤꯕꯁꯤꯗꯩꯁꯤꯗ ꯕꯣꯕꯣꯟ ꯕꯥꯔꯨꯅꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯁꯣꯝꯗ ꯃꯩꯇꯩꯁꯤꯡꯒꯤ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯕꯗꯧꯅ ꯇꯧꯕꯗꯨ ꯑꯩ ꯃꯗꯨꯃ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗ ꯀꯦꯞꯆꯔ ꯇꯧꯖꯔꯒ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯍꯥꯏꯗꯅ ꯑꯩ ꯕꯣꯕꯣꯟ ꯕꯥꯔꯨꯅꯤ ꯇꯥꯡ 23ꯇ ꯇꯥꯕ ꯐꯥꯎꯗꯤ ꯂꯩꯖꯒꯦ ꯑꯗꯨ ꯐꯥꯎꯕꯗꯤ ꯁꯥꯕꯁꯤꯁꯨ ꯑꯩ ꯈꯥꯡꯕ ꯉꯝꯅꯦꯅ ꯈꯟꯖꯔꯤ ꯑꯩꯈꯣꯏꯅ ꯆꯪꯖꯔꯛꯏꯁꯤ ꯄꯥꯅꯤ ꯁꯥꯒꯣꯔ ꯀꯣ ꯄꯥꯅꯤ ꯁꯥꯒꯔꯒꯤ ꯑꯍꯥꯟꯕ ꯏꯃꯨꯡꯅꯤ ꯆꯪꯖꯔꯛꯏꯁꯦ ꯏꯟꯗꯣꯟ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯔꯥꯍꯨꯜꯗꯤ ꯊꯦꯡꯅꯔꯦ ꯔꯥꯍꯨꯜ ꯍꯣꯏ ꯌꯨꯝꯂꯣ ꯁꯦ ꯔꯥꯍꯨꯜ ꯅꯣꯏ ꯌꯨꯝꯂꯣ ꯔꯥꯍꯨꯜ ꯍꯣꯏ ꯏꯃꯥꯔꯣ ꯁꯦ Nate, initon. 이네돈 인도는 까리 누네 아코네 짝히 누네 인도님 까리 민고바 사키야 까욤 닝원노 Acuam ni ngon. 까이데기야 Sigat dum lay. 돌라이기로 까까이노 Ipam ni jay dum nai ba. 오 이밤다 까리노 юм반드로 하자 Paluraga ipam da ne. 이밤다 레리바 까라이데 팔루바 Ah, ko dutila. 오 모두틸라다 모두틸라 캉이네 아기 라훌 이마로 Mani 라훌 이마네 바 누밤자도 라훌 하이다이네 사 이자 누파로 라훌 이마디 까리 민고바 까리 민고게 kabog ay. 까불 까욤 닝원노 Ko ato ko. 까롬데이노 까리람 Ay lam di tapo ni. Jay po ni. 자리본 까이쿤 Tigong ni. 중공공이 강에 아이기 뭐 니공공가 한다 로이 짤로가 라이네 이자는 피싱로 Sina ay Janubini. Asidi mamu matar di sitira po ni ngon. 시따라 뿌링와 본드라 보가이기야 쿠닝 테키야 이 쿠닝 테키 아이 레이미나 Nang kwai macam mai. 너는 까는 뭐노 Ah, Isa na ina sonda manu. da jay bedo. 어 아사 그 나이 수토비야 나미가요 Bandita singa. 만디다 싱하요 юм낙소 하요 앙앙징 юм낙가 강할루고 아기 난디 이베마 톨로니까 이노네 까이노 짠누피 라훌기 마찬 마찬 누피야 라훌기 마콩지 폴리오나 타우리라 Ah, ko de jawang. 꼬꾸데이 타와 Ang ni. 마 Gari tampi lai, gari tampu lai ke dong ni. Dei tau. 마 스쿨 잡버디 까리다 잘리노 Ah, nanti jalan ni. Ah, ni makong rum ke chen jalan ni. Lai tu mo ya de ni pas lai kun lo tang. Ah, mo pho lo. 나디 너희 럭싱가디 레이브라 아두디 까리 수르가 짜타이바 Jum 까리 수게 스와이다 su ta mai san ba nung kha kha dum apang thab. 이산 우파이데 Lai han. 마이 마탁다 아무스 레이버 마나디 모이 아니다냐 오 누파 아니 하이버 오이타이 아두 라훌 까리기노 스쿨 땀 또올리시고 Nade school Ma chat pa to wa ba. Pachadi pangmam thoi tham da lupa lisham chen. 아두 सरकार기 까리기 마기 마콩 까노 떠보기 까노 떠우드로 Nga hindi ke certificate lagi na eh du lok thok tri. 록톡들이 아두 록톡비요 그러나 스와이기다 스와이기 누파 레이럼바 누파 레이거다바 유몬타 와리 사게 고 카라 꾸이나 시기 군님 그럼 사네 시니 시디 아두디 까리기 юм따래 야 까용기 юм따래 아 Ko ju pukam. 부크럼봉기 용 아한바 상자래 아두 흰곤가디 짜우리네 거 Ngon gali te si bang tan. Ngon gali. 어 시마체 시더라 Ko sum si ra won si tan ngon gali te ko. 어 이산우파 한 레시 치로 아코이 본타라포 아코이 레카이 닝곤 치로 Ah, si ni. Bodra bo ni. 아코이 레 아이주 본타라포르데 레이버가 참마네미 아아아 아두디 마카기시나 까리 아송기시 좀 떼기 룸라 Mai te ju ni ju. Jum kaya no punna lai. Jum de si jam di jam de si jum ahum mari be son la. Ani ho ka le ma sing gwa de ah wang da chala ung phang ani. 왕아이디 Che tu ren che lan tho ka ne amu. 두리엔디 까리데 랄리 우럭 송사호리 싱라 Thone koi ne cha ta. Tara ni chau chai. Thone koi ne cha la ka phang ani. Apa ba si. Sai khona sai lan. Mata ni ko khok na lan na ja ni si ga. 콩도 깨노 사호리 싱들어 아두 포 사리 싱도 아두 란토가 미테 게임 레게 데이다 юм바리야 아두수 쪼게 Tashi ngani. 어 꼬이르가디 깨노 레예바 Asidi kang ngoni ma mo si sa pa din. Kangi. 어 정우게
ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯆꯪꯖꯕ ꯄꯨꯈ꯭ꯔꯝꯕꯝꯒꯤ ꯔꯥꯍꯨꯜ ꯍꯣꯏꯒꯤ ꯏꯕꯨꯡꯉꯣ ꯔꯥꯍꯨꯜꯁꯤ ꯅꯨꯡꯉꯥꯏꯇꯦꯗ ꯀꯅꯥꯅꯣꯝ ꯇꯧꯕꯤꯗꯅ ꯃꯥ ꯂꯥꯏꯔꯤꯛ ꯀ꯭ꯂꯥꯁ 9 ꯐꯥꯎ ꯇꯝꯃꯝꯃꯦꯌꯦ ꯂꯥꯏꯔꯤꯛꯁꯨ ꯇꯝꯍꯟꯕ ꯌꯥꯏ ꯑꯗꯨꯒ ꯍꯦꯟꯗꯤꯀꯦꯞꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯀ ꯂꯧꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯀꯅꯥꯅꯣ ꯃꯩꯇꯩ ꯁ꯭ꯋꯥꯏꯗꯁꯨ ꯌꯥꯝ ꯂꯩꯗꯥꯏꯅꯦ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯅꯤ ꯀꯥꯏꯅ ꯃꯩꯇꯩ ꯅꯠꯇꯦꯅꯦ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯑꯗꯨꯅꯤ ꯔꯥꯍꯨꯜꯁꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯃꯩꯇꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗ꯭ꯔꯗꯤ ꯀꯔꯝ ꯍꯥꯏꯅ ꯇꯧꯅꯤ ꯃꯁꯤꯃ ꯑꯩ ꯍꯥꯏꯖꯒꯦ ꯔꯥꯍꯨꯜ ꯑꯣꯟꯁꯤꯜꯂꯛꯑꯣ ꯁꯣꯝꯗ ꯑꯃꯨꯛꯀ ꯑꯣꯟꯁꯤꯜꯂꯛꯑꯣ ꯄꯨꯄꯨꯗ ꯑꯣꯟꯁꯤꯜꯂꯛꯑꯣ ꯁꯤꯅꯤ ꯑꯃꯨꯛꯇ ꯆꯠꯂꯨ ꯇꯨꯡ ꯑꯣꯟꯊꯣꯛ ꯆꯠꯂꯨ ꯑꯃꯨꯛꯇ ꯆꯠꯂꯨ ꯇꯣ ꯑꯉꯥꯡꯁꯤ ꯁꯤꯅꯤ ꯑꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯣꯂꯤꯑꯣꯒꯨꯝꯕ ꯈꯪꯍꯧꯗꯕ ꯑꯣꯏꯔꯝꯒꯅꯤ ꯁꯣꯏꯗꯅ ꯑꯗꯨ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯀꯅꯥꯒꯨꯝꯕ ꯃꯩꯇꯩ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯆꯠꯅꯕ ꯑꯣꯏꯅ ꯁꯥꯒꯩꯒꯤ ꯀꯔꯤꯒꯤ ꯃꯔꯨꯞ ꯇꯧꯗꯅ ꯑꯉꯥꯡ ꯑꯐꯕ ꯌꯥꯎꯔꯛꯄ ꯑꯗꯒꯤ ꯁꯥꯒꯩꯒꯤ ꯃꯅꯨꯡꯗ ꯂꯩꯇ ꯂꯥꯏꯔ ꯅꯆꯤꯡꯕ ꯌꯥꯎꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯂꯨꯞ ꯅꯨꯡ ꯌꯥꯝ ꯇꯧꯅꯩ ꯑꯗꯣ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯁꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯩꯅꯣꯁꯤꯡꯗꯩꯁꯤꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯦꯝꯒꯠꯄꯁꯤ ꯌꯥꯗꯕ꯭ꯔꯥ ꯁꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯦꯅꯤꯋꯦ ꯔꯥꯍꯨꯜ ꯍꯣꯏꯒꯤ ꯃꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯆꯔꯒ ꯃꯅꯤꯡꯗ ꯂꯥꯏꯁꯪ ꯑꯃ ꯂꯩ ꯃꯁꯤ ꯏꯊꯧ ꯏꯀꯥꯟꯒꯤꯅꯦ ꯑꯩꯅ ꯅꯍꯥꯟ ꯃꯣꯡꯒꯣꯜꯄꯨꯔꯗ ꯌꯥꯎꯖꯔꯨꯕ ꯏꯊꯧ ꯏꯀꯥꯟꯒꯤ ꯊꯧꯔꯝꯗꯣ ꯑꯗꯨꯒꯤ ꯂꯥꯏꯁꯪꯅꯦ ꯍꯥꯏꯅ ꯑꯃ ꯂꯩ ꯏꯊꯧ ꯏꯀꯥꯟꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯤ ꯁꯣꯝꯗ ꯃꯆꯣꯏ ꯐꯅ ꯌꯥꯝꯅ ꯂꯩꯕꯖꯥꯠꯅꯤ ꯊꯪꯅꯔꯤꯕ ꯌꯨꯝꯁꯤꯁꯨ ꯃꯩꯇꯩꯒꯤꯔꯣ ꯊꯪꯅꯔꯤꯕ ꯌꯨꯝꯁꯤꯁꯨ ꯃꯩꯇꯩꯒꯤꯔꯣ ꯑꯁꯤꯁꯨ ꯑꯃꯨꯛꯇ ꯑꯗꯣ ꯅꯣꯏꯒꯤ ꯌꯨꯝꯁꯤꯅ ꯀꯔꯤ ꯀꯌꯨꯝꯒꯤ ꯌꯨꯝꯅꯣ ꯁꯤꯕꯣ ꯈꯥꯏꯗꯦꯝ ꯏꯟꯗꯣꯟꯗꯤ ꯆꯍꯤ ꯀꯌꯥꯝ ꯁꯨꯔꯦ 50 ꯍꯦꯜꯂꯦ 50 ꯍꯦꯜꯂꯦ 50ꯗꯤ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤꯗ 50 ꯃꯔꯤ ꯑꯣꯏꯔꯁꯨ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤꯕ ꯌꯥꯝ ꯄꯨꯟꯁꯤꯕꯤꯀꯣ ꯏꯆꯥꯁꯤꯡꯁꯤ ꯀꯔꯤ ꯇꯧꯏ ꯏꯁꯨ ꯂꯥꯎꯁꯦ ꯅꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯄꯨꯄꯨꯗ ꯅꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯍꯥ ꯁꯨꯔꯁ ꯌꯨꯝꯅꯥꯛ ꯍꯥꯏꯌꯨ ꯌꯨꯝꯅꯥꯛ ꯍꯥꯏꯌꯨ ꯈꯥꯏꯗꯦꯝ ꯃꯃꯥ ꯏꯕꯦꯝꯃ ꯅꯪ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯅꯪ ꯀꯔꯤ ꯃꯃꯤꯡ ꯀꯧꯕ ꯀꯌꯨꯝꯅꯤꯉꯣ ꯑꯩꯔꯣ ꯈꯥꯏꯗꯦꯝꯅꯅꯤ ꯑꯣꯛꯄꯅ ꯈꯥꯏꯗꯦꯝꯗ ꯌꯨꯝꯗꯅ ꯂꯥꯏꯁ꯭ꯔꯝ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯑꯩꯔꯣ ꯀꯄꯇꯤꯂꯥꯒꯤ ꯂꯧꯊꯥꯏꯒꯤ ꯁꯤꯜꯆꯔ ꯔꯣꯡꯄꯨꯔ ꯃꯅꯥꯛꯀꯤꯗꯣ ꯂꯧꯊꯥꯏꯁꯨ ꯆꯠꯀꯦꯅ ꯈꯜꯂꯤ ꯑꯗꯣ ꯑꯩ ꯈꯨꯟ ꯑꯁꯥꯝ ꯊꯨꯡꯅ ꯃꯥꯃꯣ ꯍꯧꯖꯤꯛꯇ ꯆꯦꯡꯒꯝꯃꯤ ꯃꯣꯕꯥꯏꯜꯗ ꯑꯗꯨꯅꯤ ꯐꯣꯟ ꯇꯥꯔꯦ ꯈꯩ ꯃꯥꯃꯣ ꯆꯦꯅ ꯑꯗꯨ ꯅꯪ ꯅꯆꯥ ꯏꯁꯨꯁꯤꯡ ꯍꯧꯔꯛꯏꯁꯦ ꯃꯃꯤꯡ ꯍꯪꯕꯗ ꯑꯩ ꯑꯗꯨ ꯈꯥꯏꯗꯦꯝ ꯀꯔꯤꯑꯕ ꯃꯥꯏ ꯃꯃꯤꯡꯗꯣ ꯁꯨꯔꯁ ꯈꯥꯏꯗꯦꯝ ꯁꯨꯔꯁ ꯁꯤꯡꯍꯥ ꯍꯥꯏꯅ ꯈꯨꯝꯃꯝꯒꯗꯕ ꯑꯗꯒꯤ ꯌꯦꯛ ꯐꯥꯎ ꯈꯪꯍꯟꯒꯗꯕꯅꯤꯀꯣ ꯌꯦꯛ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯑꯗꯨꯅꯤ ꯀꯥꯏꯅ ꯌꯦꯛ ꯑꯩꯈꯣꯏ ꯅꯣꯏ ꯈꯥꯏꯗꯦꯝꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯈꯥꯝꯕ ꯈꯥꯡꯉꯥꯝꯕꯔꯥ ꯈꯥꯡꯉꯥꯝꯕꯅꯤ ꯀꯥꯏꯅ ꯍꯥꯏꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯤ ꯍꯌꯦꯡ ꯌꯦꯛ ꯇꯤꯟꯅꯕ ꯍꯥꯏꯁꯦ ꯍꯌꯦꯡ ꯃꯥꯅ ꯀꯣꯂꯦꯖꯒ ꯀꯥꯔꯛꯑꯦꯅ ꯈꯜꯂꯁꯦꯕ ꯀꯣꯂꯦꯖꯒ ꯀꯥꯔꯛꯇꯅ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯊꯦꯡꯅꯔꯦꯅ ꯈꯜꯂꯁꯤ ꯑꯗꯣ ꯌꯦꯛ ꯈꯪꯅꯔꯗꯤ ꯈꯥꯡꯉꯥꯝꯕ ꯃꯁꯦꯟꯅꯤ ꯍꯥꯏꯔꯒꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯒꯤ ꯃꯕꯨꯡ ꯃꯆꯟ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕꯗꯨ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯌꯦꯛ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯑꯗꯨ ꯊꯣꯛꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯁꯦ ꯈꯥꯏꯗꯦꯝ ꯃꯁꯦꯟ ꯊꯦꯡꯅꯕꯗ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯏꯄꯥ ꯏꯆꯥꯅꯤ ꯅꯨꯡꯁꯤꯅꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯝꯕꯤꯒꯗꯕꯅꯦꯕ ꯀꯣ ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯅꯤ ꯍꯥꯏꯕ ꯆꯠꯂꯤꯁꯦ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦ ꯅꯣꯏ ꯏꯕꯨꯡꯉꯣꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯀꯝꯄꯦꯅꯤꯗ ꯂꯪꯐꯩ ꯂꯩꯔꯤꯔꯣ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯅꯦ ꯏꯁꯨꯗꯤ ꯁꯤ ꯈꯛꯇ ꯉꯥꯏꯔꯤꯕꯣ ꯑꯣ ꯐꯔꯦ ꯑꯗꯨ ꯌꯥꯝ ꯄꯣꯛꯎꯅꯦ ꯅꯠꯇꯦ ꯌꯥꯝ ꯄꯣꯛ ꯅꯠꯇꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯩꯇꯩꯁꯤ ꯌꯥꯝ ꯋꯥꯠꯂꯦ ꯃꯁꯤꯡ ꯃꯤꯅ ꯖꯔ ꯍꯦꯟꯒꯠꯂꯦ ꯑꯩꯈꯣꯏꯅ ꯋꯥꯠꯂꯦ ꯑꯗꯨꯅ ꯅꯣꯏ ꯑꯁꯥ ꯂꯩꯔꯤꯕꯤ ꯅꯣꯏꯗ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯏꯅ ꯑꯉꯥꯡ ꯌꯥꯝ ꯄꯣꯛꯅꯕ ꯀꯩꯅꯣꯅꯤ ꯃꯤ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯑꯉꯥꯡ 14-15 ꯄꯣꯛꯑꯁꯨ ꯃꯣꯏ ꯀꯩꯁꯨ ꯅꯥꯆꯤꯡꯗꯦ ꯂꯥꯏꯅ ꯌꯥꯠꯄ ꯈꯌꯥꯠꯅꯦꯅ ꯑꯗꯣ ꯑꯗꯨꯝ ꯃꯥ ꯍꯤꯡꯅꯅꯕ ꯍꯧꯖꯤꯛ ꯃꯇꯝ ꯁꯨꯐꯝ ꯅꯣꯝꯐꯝ ꯃꯌꯥꯝ ꯂꯩꯔꯕꯅꯤꯅꯕ ꯃꯔꯥꯏ ꯊꯣꯛꯄ ꯂꯥꯛꯆꯅꯤ ꯑꯗꯒꯤ ꯏꯁꯣꯔ ꯊꯧꯖꯥꯟꯕꯤꯔꯗꯤ ꯑꯗꯨꯝ ꯑꯉꯥꯡ ꯂꯣꯏꯅꯃꯛ ꯁꯦꯝꯕ ꯉꯝꯅꯤ ꯌꯥꯝꯗ꯭ꯔꯕꯗ 4-5 ꯁꯨꯗ꯭ꯔꯤꯐꯥꯎ ꯑꯣꯏꯅ ꯇꯧꯗꯅ ꯑꯉꯥꯡ ꯄꯣꯛ ꯏꯟꯗꯣ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯕꯣꯔꯩꯕꯨ ꯑꯁꯦꯡꯕ ꯊꯃꯣꯏꯗꯒꯤꯅꯤ ꯁꯤ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯃꯌꯥꯝꯅꯁꯨꯕ ꯑꯩꯉꯣꯟꯗ ꯃꯤ ꯌꯥꯝꯈꯠꯍꯟꯁꯤ ꯃꯤ ꯌꯥꯝꯈꯠꯍꯟꯁꯤ ꯍꯥꯏꯔꯤꯕꯗꯨ ꯃꯆꯥ ꯀꯌꯥ ꯄꯣꯛꯀꯦꯅ ꯍꯪꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯑꯩꯒꯤ ꯌꯨꯇꯨꯕ ꯈꯪꯕꯤꯔꯝꯕꯗꯣ ꯅꯨꯡꯉꯥꯏ
ꯈꯪꯗꯕ ꯃꯤꯅꯗꯤ ꯑꯃꯨꯛꯇ ꯃꯥꯕꯨꯁꯨ ꯖꯒꯝꯕꯤ ꯑꯃꯨꯛꯇ ꯃꯥꯃꯣꯗ ꯃꯥꯁꯄꯔꯥꯗ ꯑꯩꯈꯣꯏ ꯑꯥꯗ ꯏꯃꯥꯁꯤ ꯂꯩꯕꯗꯣ ꯀꯩꯅꯣ ꯅꯍꯥꯟ ꯒꯥꯔꯤ ꯐꯣꯟꯗ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯑꯩ ꯆꯠꯂꯨꯔꯦ ꯀꯣꯅꯨꯡ ꯂꯩꯀꯥꯏꯗ ꯑꯗꯨ ꯀꯣꯅꯨꯡ ꯂꯩꯀꯥꯏꯒ ꯆꯠꯂꯨꯔꯦ ꯏꯁ ꯅꯨꯡꯉꯥꯏꯔꯦ ꯈꯥꯏꯗꯦꯝꯅꯦ ꯄꯨꯈ꯭ꯔꯝꯕꯝꯅꯦ ꯁꯤꯗꯤ ꯃꯤ ꯂꯩꯇ꯭ꯔꯣ ꯁꯤꯒꯤ ꯌꯨꯝꯁꯤꯗ ꯑꯣ ꯃꯣꯏ ꯂꯥꯏꯁꯪꯗꯪ ꯂꯩꯕ ꯃꯤꯗꯣ ꯃꯇꯩ ꯃꯅꯥꯎꯗꯣ ꯑꯉꯥꯡ ꯌꯥꯎꯗꯦ ꯂꯣꯏ ꯁꯤꯒꯔꯦ ꯏꯁ ꯌꯦꯡꯕꯤꯌꯣ ꯑꯗꯨꯗꯤ ꯀꯅꯥ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜꯗꯤ ꯀꯅꯥꯅ ꯐꯪꯍꯧꯗꯣꯔꯤꯕ ꯑꯁꯤꯗꯤ ꯁꯔꯀꯥꯔꯅ ꯂꯩꯈꯔꯦ ꯁꯔꯀꯥꯔꯅ ꯃꯥꯗꯣꯛꯁꯦ ꯂꯥꯛꯄꯗ ꯃꯣꯏ ꯁꯔꯀꯥꯔꯅ ꯂꯩꯈꯔꯦ ꯑꯣ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯂꯧꯈ꯭ꯔꯦꯕ ꯁꯔꯀꯥꯔꯅ ꯁꯦꯝꯕꯅꯤꯅ ꯃꯃꯤꯡ ꯆꯟꯕꯖꯥꯠꯗꯤ ꯃꯃꯤꯡ ꯁꯔꯀꯥꯔꯗ ꯂꯩꯈꯔꯦ ꯑꯣ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯅꯤ ꯄꯥꯅꯤ ꯁꯥꯒꯔ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯆꯪꯖꯔꯛꯄ ꯔꯥꯍꯨꯜ ꯇꯣꯝꯕꯒꯁꯨ ꯀꯧꯋꯦꯌꯦ ꯔꯥꯍꯨꯜꯁꯦ ꯔꯥꯍꯨꯜ ꯍꯣꯏꯒꯤ ꯃꯌꯨꯝꯒꯤ ꯍꯦꯛ ꯑꯗꯨꯗꯤ ꯅꯣꯡꯄꯣꯛ ꯇꯥꯔꯦꯀꯣ ꯑꯗ ꯀꯩꯅꯣ ꯃꯅꯤꯡ ꯍꯥꯏꯔꯁꯤꯀꯣ ꯑꯩꯈꯣꯏꯅ ꯆꯪꯉꯛ ꯁꯤꯗꯩꯁꯤꯗ ꯍꯦꯛ ꯂꯩꯕꯁꯤꯗꯩꯁꯤꯗ ꯌꯨꯝ ꯑꯃ ꯂꯩꯔꯦ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥ ꯄꯣꯛꯑꯝꯗꯦ ꯂꯩꯈꯤꯗ꯭ꯔꯦ ꯁꯤꯗꯩꯁꯤꯗ ꯏꯊꯧ ꯏꯀꯥꯟꯒꯤ ꯂꯥꯏꯁꯪꯒ ꯃꯥꯝꯗꯣꯞꯀ ꯂꯩ ꯃꯁꯤ ꯁꯔꯀꯥꯔꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯁꯔꯀꯥꯔꯅ ꯂꯧꯁꯤꯜꯂꯁꯨ ꯀꯅꯥꯒꯨꯝꯕ ꯃꯩꯇꯩ ꯏꯃꯨꯡ ꯑꯃ ꯂꯩꯕꯗꯤ ꯌꯥꯏꯅꯤ ꯌꯥꯅꯦꯕ ꯑꯗꯨꯝ ꯃꯁꯤꯃꯁꯨ ꯀꯅꯥ ꯂꯥꯏ ꯁꯦꯕꯥ ꯇꯧꯗꯅ ꯁꯤꯗꯩꯁꯤꯗ ꯂꯩꯕꯤꯔꯕ ꯌꯥꯅꯤ ꯌꯨꯝꯁꯤ ꯍꯧꯖꯤꯛꯀꯤꯕꯨꯗꯤ ꯐꯤꯕꯝ ꯆꯥꯗꯦ ꯐꯤꯕꯝ ꯆꯥꯗ꯭ꯔꯒꯁꯨ ꯁꯦꯝꯖꯤꯜꯂꯒ ꯂꯣꯏꯔꯦ ꯇꯧꯗꯅ ꯃꯁꯤꯃ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯃꯅꯤꯄꯨꯔꯗꯩ ꯂꯥꯛꯑ ꯂꯩꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯂꯥꯏ ꯁꯦꯕꯥ ꯇꯧꯕꯤꯗꯅ ꯇꯧꯕꯇꯕꯨ ꯏꯊꯧ ꯏꯀꯥꯟ ꯑꯣꯟꯕꯤꯕ ꯇꯥꯔꯦ ꯃꯥꯅ ꯈ꯭ꯔꯤꯁꯇꯥꯏꯟꯅ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏꯕ ꯒꯧꯔꯅ ꯂꯩꯕꯁꯨ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩꯒꯤ ꯂꯨ ꯅꯥꯟꯕ ꯂꯥꯏꯙꯧ ꯂꯩꯃꯔꯦꯟ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩꯗꯤ ꯍꯤꯟꯗꯨ ꯑꯣꯏꯒꯦꯔꯥ ꯖꯍꯥ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯀꯣ ꯍꯤꯟꯗꯨꯒꯤ ꯃꯤꯡꯗꯣ ꯑꯃꯨꯛꯀ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯔꯃꯥ ꯀꯧꯏ ꯔꯃꯥ ꯉꯁꯥꯏ ꯍꯪꯈꯤꯗ꯭ꯔꯤꯌꯦ ꯑꯗꯨꯅꯤ ꯔꯃꯥ ꯀꯌꯨꯝ ꯅꯤꯡꯉꯣꯅꯦꯕ ꯑꯣꯏꯅꯥꯝ ꯅꯤꯉꯣꯜꯅꯤ ꯅꯠꯇꯦ ꯏꯄꯥꯝꯗꯣ ꯏꯄꯥꯝ ꯕꯥꯃꯣꯟ ꯂꯩꯀꯥꯏꯒꯤ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯖꯥꯔꯤꯕꯣꯡꯒꯤꯔꯣ ꯖꯥꯔꯤꯕꯣꯡꯒꯤ ꯖꯥꯔꯤꯕꯣꯟ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗ ꯑꯩꯅ ꯊꯤꯅ ꯆꯩꯖꯔꯝꯃꯝꯃꯤ ꯕꯥꯃꯣꯟ ꯂꯩꯀꯥꯏꯁꯨ ꯍꯥꯏꯔꯦ ꯕꯥꯃꯣꯟꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯀꯥꯡꯒ ꯑꯃ ꯆꯤꯡꯗꯦ ꯍꯥꯟꯅ ꯆꯤꯡꯉꯝꯃꯤ ꯑꯩꯈꯣꯏ ꯂꯩ ꯑꯗꯨꯅꯤꯅꯦ ꯑꯗꯨ ꯍꯧꯅꯕ꯭ꯔꯣ ꯃꯊꯣꯡ ꯃꯔꯝ ꯂꯥꯛꯈꯤ ꯏꯕꯦꯝ ꯊꯣꯛꯎꯈꯤꯒꯦꯀꯣ ꯃꯊꯪ ꯑꯃꯨꯛꯇ ꯆꯧꯒꯦ ꯅꯨꯄꯥ ꯑꯝꯇ ꯎꯅꯒꯦ ꯁꯣꯝꯒꯤꯁꯤꯁꯨ ꯃꯩꯇꯩꯒꯤ ꯉꯥꯛꯇꯔꯣ ꯀꯌꯨꯝꯅꯣ ꯁꯤꯗ ꯑꯣ ꯈꯥꯏꯗꯦꯝ ꯉꯥꯛꯇꯔꯥ ꯑꯣ ꯉꯥꯏꯈꯣꯅꯦ ꯁꯤꯅ ꯏꯊꯧ ꯏꯀꯥꯟꯒꯤ ꯑꯩ ꯅꯍꯥꯟ ꯃꯣꯡꯒꯣꯜꯄꯨꯔ ꯆꯠꯂꯨꯏ ꯁꯤꯅ ꯀꯩꯅꯣꯒꯤꯔꯣ ꯃꯤꯇꯣꯞꯀꯤꯔꯣ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯑꯣꯖꯥ ꯈꯥꯏꯗꯦꯝ ꯉꯥꯛꯇꯔꯣ ꯁꯣꯏꯕꯝꯒꯤ ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯁꯣꯏꯕꯝꯒꯤ ꯌꯨꯝꯅꯦ ꯆꯪꯖꯔꯤꯁꯤ ꯅꯍꯥꯟ ꯃꯣꯡꯒꯣꯜꯄꯨꯔꯗ ꯏꯊꯧ ꯏꯀꯥꯟꯒꯤꯗ ꯏꯁꯩ ꯍꯟꯕꯤꯕ ꯑꯣꯖꯥ ꯀꯨꯟꯖꯣꯒꯤ ꯌꯨꯝ ꯑꯣꯏ ꯂꯩꯔꯝꯃꯤ ꯑꯣꯟꯊꯣꯛꯄꯅꯤ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯣꯖꯥ ꯀꯨꯟꯖꯣꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅ ꯑꯗꯨꯕꯨ ꯑꯣꯖꯥ ꯀꯨꯟꯖꯣ ꯂꯩꯅ ꯏꯊꯧ ꯏꯀꯥꯟꯒꯤ ꯑꯁꯤ ꯃꯤ ꯂꯩꯇꯅ ꯂꯩꯍꯟꯕꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯁꯦꯕꯥ ꯇꯧꯕꯤꯒꯗꯕ ꯑꯃ ꯊꯝꯕꯤꯕ ꯐꯩꯅ ꯂꯩꯌꯥ ꯑꯗꯨ ꯌꯨꯝꯒ ꯁꯨꯃꯥꯏꯅ ꯄꯠꯇꯅ ꯅꯠꯇꯦ ꯑꯣꯖꯥ ꯀꯨꯟꯖꯣ ꯑꯩ ꯀꯩꯅꯣꯝ ꯍꯪꯖꯒꯦ ꯅꯣꯏꯒꯤ ꯄꯥꯅꯤ ꯁꯥꯒꯔ ꯍꯥꯏꯁꯦ ꯑꯣꯖꯥ ꯀꯨꯟꯖꯣ ꯍꯧꯖꯤꯛ ꯆꯍꯤ ꯀꯌా ꯁꯨꯕꯤꯔꯥ ꯆꯍꯤ 34 ꯎꯁ ꯀꯩꯅꯣꯅꯦ 34 ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯜꯂꯦꯀꯣ ꯑꯩꯅ ꯆꯍꯤ 5-6 ꯍꯜꯂꯦ ꯑꯗꯨ ꯑꯦꯅꯤꯋꯦ ꯑꯗꯨꯅ ꯑꯣꯏꯖꯔꯁꯅꯨ ꯄꯥꯅꯤ ꯁꯥꯒꯔꯁꯤꯗ ꯃꯩꯇꯩ ꯌꯨꯝ ꯀꯌꯥꯝ ꯂꯩꯒꯦ ꯃꯩꯇꯩ ꯌꯨꯝ 13ꯔꯣꯝ ꯂꯩ 13ꯔꯣ ꯍꯣꯏ ꯈꯨꯟꯗꯤ ꯄꯤꯛꯄꯅꯤ ꯑꯗꯣ ꯈꯨꯟꯅ ꯃꯆꯣꯏꯔꯥ ꯃꯆꯣꯏ ꯂꯩ ꯁꯤꯗꯩꯁꯤꯗ 1 2 3 4 5 6 ꯑꯁꯣꯝꯗꯁꯨ ꯎꯔꯣꯛ ꯊꯣꯡ ꯂꯥꯜꯂꯒ ꯇꯨꯔꯦꯟ ꯋꯥꯡꯃꯗꯁꯨ ꯈꯔ ꯂꯩ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯑꯃꯨꯛꯇ ꯆꯪꯖꯔꯨꯒꯦ ꯅꯠꯇꯦ ꯁꯤꯒꯤ ꯈꯨꯟꯁꯤꯗꯒꯤ ꯄꯥꯅꯤ ꯁꯥꯒꯔꯗꯒꯤ ꯁꯦ ꯏꯕꯦꯝꯃ ꯍꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯅꯨꯄꯥ ꯀꯝꯄꯦꯅꯤꯗ ꯊꯕꯛ ꯇꯧ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯒꯗꯤ ꯌꯥꯎꯅꯔꯤꯕꯣ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯌꯨꯝꯁꯤ ꯌꯥꯎꯏ ꯌꯥꯎꯋꯦꯕ ꯀꯩ ꯊꯕꯛ ꯇꯧꯕꯅꯣ ꯑꯥꯔꯃꯤꯗ ꯂꯩꯕꯅꯤ ꯑꯣ ꯁꯤꯕꯥꯏꯗ ꯑꯗꯨ ꯂꯧꯁꯤꯡꯒꯗꯤ ꯂꯩꯅꯕ꯭ꯔꯣ ꯁ꯭ꯋꯥꯏꯁꯤꯕꯣ ꯁꯤ ꯂꯧ ꯁꯨꯕ ꯉꯥꯛꯇꯅꯤ ꯂꯧ ꯁꯨꯕ ꯉꯥꯛꯇ ꯂꯧꯗꯤ ꯂꯣꯏ ꯂꯩꯅꯩꯅꯦ ꯂꯧꯗꯤ ꯂꯧ ꯂꯩꯌꯦ ꯑꯗꯨꯃ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣꯗ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯩꯗꯤ ꯙꯣꯂꯥꯏ ꯏꯅꯛ ꯅꯛꯅ ꯂꯩꯔꯦ ꯗꯣꯂꯥꯏꯗ ꯇꯝꯃꯤ ꯁꯤꯜꯆꯔꯗ ꯑꯣꯖꯥ ꯀꯨꯟꯖꯣꯒꯤꯗꯤ ꯏꯆꯥꯁꯤꯡ ꯀꯔꯤ ꯑꯩꯁꯨ ꯀꯝꯄꯦꯅꯤꯗ ꯂꯩ ꯀꯝꯄꯦꯅꯤ ꯂꯩꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯅꯦ ꯌꯨꯝꯒꯥꯁꯦ ꯅꯨꯡꯉꯥꯏꯅ ꯁꯥꯒꯠꯂꯛꯏꯕ ꯑꯗꯨꯅ ꯃꯤ ꯅꯨꯡꯉꯥꯏꯅ
하 호이네 나 예ꯛ더디 이세이 삭더나 하 ꯍꯣꯏ 농때가 상민나기지바 예 삭가니 삭시 나한디 아이 이세이 삭바 야우자드레바 예 삭가니 비디오 남마미나 아도 ꯍꯣꯏ. 비디오 남다비다 나한 năng 비디오야 먼저 가락대 유튜브다 나한이 이세이기도 ሆይ 나때 이타고 강이 타각하래다나 몽골 그녀 몽골 타각하래다 땅 따라 말이기 아이 타각하래 타각하래 방금 아무튼 이응빈 타각하면 타각하면 아왜 마얌나 팜마가 거의 농당 이세이 khara sakchen sakpodo aduna ai facebook da thagalli adu mi lising ani ahum yengra अच्छा ta kare ba aduga mongol purgi pura oja hoi kari hoi isai sakpo kai do loi thagalli thorom loi na piran ching khapa kai do somda kata tum swai da kai no ma lei bro akoi ge telisiba ina asidi asomda chalagan telisiba haida to ira telis mendu chala telisiba du yaujaru ge ahan ba sangjarak pani ada asigi ibe ma sina ai bu khangbi le me oja kunjo ju khangna bo oire aduna yam nungai re ado ate yung khda kano changjaru ge phani nungai re sida koi ima oja kunjo nati ne ai kanom ta hangoge pani sagar kaurisi kari gino kari do bude pani sagar kaurisi akang thada punggang kangba bori sadana gula hoba ai adu mai khalle ba pani jo haire sagar sagar hari se aidi akhona angang won ga like tamak padane ising le taba sagar se kai lai ga pani sagar me ba ikang thada punggang kangba nakak chapi adegi borisa taragana 3 lak 9 lak 지 자와 ising si jawri mi kai 후직수 여우리브로 하자 ti jawdre mathakta panna thinggi ba 후직티 농아이레바 후직티 하이웨기 마팜니 kuira 그노디 러우싱이 만만가디 까마이 떠리 사이시보 swaise lawsingi mamanse sorongpan gumadadi adum khara hai wai 하이 하이제 비가다 까야모 bigha gi warisi na te katha da lak amma kai ani yobo yawi 아두디 락 군타니 푸기 와디네 비가다 하 adu amma kha somdadi 가타 군머리는 나트로 비가자 아두디 그노 떠우디나 아두 마이테이나 한바 군다라키보기 와리가디 강비브로 ai khangdre 강드레바 meche 오자 군조 이지스테이스 보이로 까마이 떠우 ai di hingor adu pokon 힝고라 시기야 마이테이 잘라가 마이테이 레이범 폼제 숨숨 톨레 아이 puchi chupa chatpa lady somda rija bisnapur haina lady nate rija podi chacharu re hingor haina lady hingor do meche leitre ji mayang ki na chena gi dana adegi oja kunjogo yumlon nariba songi sidi kan asidi maruba mo hindustani kangbun ne ba pura kanoni ne sambal wang mani ne kwa saman wang mo ni asishu kanoni aji kali haita gp ani ne ba asige leiba samanse asiga asong wang sina sodagram haibali song wang ne soptogram hai soptogram hai ne ba gp di pundre ba gp punna ba asa fare lau sing marang kaina mathang da mu unasi amu soidana unasi na da yektra manipur mina kasa dum koi leiba se manipur ondana lan na mong isa ai lan yaujadre manipur haibinu da manipur da lan yaude asibu tanara kairo tawdoi bo akoi kayarak laujarak pa mi ne mana kana no nang na kana rahul tombai mayam bro nate makhura nang kari thabai ngang kai toy ba da kumdaro ne ta ai di dum adu kumdaro ni kari ming ko ke Japan Japani is pukhram bam Japani da thabak taw de kai lodi ubun tro ude kari tor sari ba ai di dum ba mi makha tabuk macam tu adu ni na kai mi makha da thabak taw mi gi makha da thabak taw da ba mi bu lai bro prime minister wori ju miyang gi makha da ni thabak taw ri do mi gi makha yo thabak taw bo da bu kai mi gi makha da thabak taw ye ji kai do prime minister wori ju bharat ki miyang gi makha da taw ri ne ba ha natra adu ni adu aina phangjadu ri do aina sujan nom jabagi humang mal ne ba adugi ikai khumnabado akoi leina gadau ne ba adu leira gada da
ꯑꯩꯈꯣꯏꯁꯦ ꯆꯥꯎꯈꯠꯄ ꯑꯣꯏꯒꯗꯣꯏꯅꯦꯕ ꯌꯥꯝ ꯍꯔꯥꯎꯖꯩ ꯐꯔꯦ ꯐꯔꯦ ꯁꯤꯒꯤ ꯂꯥꯏꯁꯪ ꯃꯥꯝꯗꯣꯞꯁꯤꯒꯤ ꯃꯅꯤꯡꯗꯁꯨ ꯃꯩꯇꯩ ꯌꯨꯝ ꯑꯃ ꯂꯩꯅꯦ ꯅꯣꯏꯒꯤ ꯑꯣ ꯂꯩ ꯉꯥꯈꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯥꯗꯨꯗꯣ ꯑꯣ ꯑꯁꯣꯝꯗ ꯁꯥꯗꯨ ꯕꯕꯥ ꯆꯪꯈ꯭ꯔꯦ ꯑꯁꯣꯝꯗ ꯌꯨꯝ ꯑꯃ ꯑꯍꯜ ꯑꯃ ꯂꯩꯌꯦ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯄꯨꯈ꯭ꯔꯝꯕꯝꯒꯤ ꯊꯣꯡꯒꯥꯎꯒ ꯄꯨꯜꯂꯦ ꯅꯠꯇꯦ ꯃꯨꯔꯤ ꯄꯣꯛꯄ꯭ꯔꯣ ꯇꯣꯝꯕꯩ ꯃꯃꯥ ꯔꯥꯍꯨꯜ ꯃꯃꯥ ꯃꯨꯔꯤ ꯄꯣꯛꯄ꯭ꯔꯣ ꯃꯨꯔꯤꯒ ꯄꯣꯛꯇꯦꯗ ꯃꯨꯔꯤ ꯄꯣꯛꯄꯒ ꯂꯩꯕ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯁ꯭ꯋꯥꯏꯗ ꯂꯩꯇꯦ ꯃꯨꯔꯤꯄꯣꯛ ꯂꯩꯇꯦꯕ ꯑꯣ ꯑꯗꯨ ꯀꯩꯊꯦꯜ ꯊꯣꯛꯄ ꯃꯩꯇꯩ ꯅꯨꯄꯤꯒꯗꯤ ꯂꯩꯇ꯭ꯔꯣ ꯀꯩꯊꯦꯜ ꯊꯣꯛꯄ ꯃꯩꯇꯩ ꯅꯨꯄꯤꯗꯤ ꯁ꯭ꯋꯥꯏꯗ ꯑꯥꯗ ꯑꯣ ꯊꯧꯕꯥꯜ ꯂꯩꯀꯥꯏꯗ ꯑꯣ ꯁꯤ ꯈꯨꯟ ꯁꯣꯔꯣꯛꯁꯦ ꯑꯁꯤꯗ ꯂꯣꯛ ꯈꯨꯟ ꯑꯃ ꯂꯩ ꯍꯥꯏꯕ ꯃꯩꯇꯩ ꯇꯥꯏꯕꯗ ꯌꯨꯝ 10ꯃꯨꯛ ꯇꯥꯏꯌꯦꯕ ꯑꯣ ꯑꯥꯗꯁꯨ ꯑꯃꯨꯛꯇ ꯆꯪꯉꯨꯒꯦꯀꯣ ꯁꯣꯝꯗ ꯑꯃꯨꯛꯇ ꯆꯪꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯕ ꯃꯥꯜꯂꯤ ꯀꯩꯅꯣ ꯆꯦꯠꯅ ꯈꯥꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯆꯪꯅꯤ ꯁꯟꯒꯤ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡ ꯌꯥꯝ ꯂꯩꯗ ꯏꯕꯦꯝꯃ ꯁꯨꯝ ꯋꯥꯔꯤ ꯁꯥꯁꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯍꯥꯏꯅ ꯂꯩꯅꯤ ꯏꯕꯦꯝꯗꯤ ꯀꯔꯤ ꯂꯝ ꯁꯤꯒꯤꯔꯣ ꯑꯩ ꯁꯤ ꯌꯨꯝꯒꯤꯅꯤ ꯁꯤ ꯌꯨꯝꯒꯤꯔꯣ ꯃꯧꯔꯣ ꯀꯩꯅꯣ ꯂꯩꯁꯥꯕꯤꯔꯣ ꯑꯩ ꯅꯤꯉꯣꯜꯅꯤ ꯅꯤꯉꯣꯜꯅꯦ ꯅꯠꯇꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯄꯥꯜꯂꯦ ꯏꯆꯥꯅꯨꯄꯤꯁꯤꯒ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯄꯥꯜꯂꯦ ꯀꯗꯥꯏꯋꯥꯏꯗ ꯄꯥꯜꯂꯨꯔꯤꯕ ꯑꯗꯨ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯆꯠꯇꯣꯏꯅꯦ ꯃꯥꯃꯣ ꯅꯠꯇꯦ ꯆꯠꯂꯣ ꯑꯗꯨ ꯅꯠꯇꯦ ꯌꯨꯝ ꯀꯗꯥꯏꯗ ꯄꯥꯟꯒꯦꯕ ꯃꯅꯨꯡ ꯈꯨꯟꯗ ꯃꯅꯨꯡ ꯈꯨꯟꯗ ꯑꯣ ꯃꯅꯨꯡ ꯈꯨꯟ ꯆꯠꯂꯨꯔꯦꯅꯦ ꯑꯣ ꯆꯠꯂꯣ ꯃꯥꯃꯣ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯣ ꯅꯪ ꯏꯕꯦꯝ ꯅꯪꯅ ꯃꯃꯤꯡꯗꯤ ꯑꯃꯨꯛꯇ ꯍꯥꯏꯔꯝꯃꯨ ꯀꯩ ꯌꯨꯝꯅꯣ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯁꯥꯄꯝ ꯀꯔꯤ ꯌꯨꯝꯅꯥꯛꯅꯣ ꯁꯥꯒꯩꯅꯣ ꯍꯥꯏꯕꯗꯣ ꯆꯞ ꯃꯥꯟꯅꯩ ꯀꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯦ ꯀ꯭ꯂꯥꯁ 7 ꯀꯥꯗꯣꯏꯕ ꯀ꯭ꯂꯥꯁ 7 ꯀꯥꯗꯣꯏꯕ ꯐꯔꯦ ꯑꯣꯖꯥ ꯑꯃ ꯊꯣꯛꯂꯛꯑꯦ ꯑꯣꯖꯥ ꯍꯣꯏꯒꯤ ꯌꯨꯝꯁꯤꯅ ꯀꯔꯤꯕ ꯌꯨꯝꯅꯥꯛꯇꯣ ꯈꯥꯏꯗꯦꯝꯅꯦꯕ ꯈꯥꯏꯗꯦꯝꯒꯤ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯅꯃꯁꯇꯦ ꯑꯣꯖꯥ ꯃꯤꯡꯗꯤ ꯀꯔꯤ खायदेम ꯙꯣꯝꯕꯤ धोम्बी ꯊꯕꯛ इꯪꯈꯥꯡꯗꯤ ꯀꯔꯤ ꯇꯧꯕꯤꯒꯦ ꯑꯗꯨꯝ ꯀꯩꯅꯣ ꯍꯤꯡꯒꯣꯜ ꯁꯨꯕ ꯂꯧ ꯁꯨꯕ ꯂꯧ ꯁꯨꯕ ꯂꯧꯗꯤ ꯐꯖꯅ ꯂꯩꯔꯤꯅꯦ ꯑꯗꯨꯗꯤ ꯂꯩ ꯈꯔ ꯂꯩ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯑꯣꯖꯥ ꯈꯥꯏꯗꯦꯝꯒꯤ ꯑꯣꯖꯥ ꯗꯣꯝꯕꯤ ꯍꯣꯏꯒꯤ ꯍꯤꯡꯒꯣꯜꯁꯤꯗꯤ ꯑꯁꯤꯒꯤ ꯀꯩꯅꯣ ꯈꯥꯔꯤꯁꯦ ꯕꯦꯔꯥ ꯈꯥꯔꯤꯁꯦ ꯁꯝꯕꯜ ꯈꯥꯔꯤꯁꯤ ꯑꯣꯖꯥ ꯍꯣꯏꯒꯤꯔꯣ ꯑꯁꯣꯝꯒꯤꯁꯤꯅꯤ ꯑꯁꯣꯝꯒꯤꯁꯦ ꯑꯣ ꯑꯗꯣ ꯂꯧꯀꯣꯟꯗꯤ ꯀꯗꯣꯝꯗ ꯂꯩꯕ ꯁꯤ ꯃꯄꯥꯁꯦ ꯑꯗꯨꯝ ꯃꯄꯥꯁꯦ ꯑꯣ ꯂꯧ ꯐꯖꯅ ꯂꯩꯔꯤ ꯑꯣꯖꯥ ꯍꯣꯏ ꯁꯤꯗꯩꯁꯤꯗ ꯅꯥꯂꯥ ꯑꯃ ꯆꯦꯜꯂꯤ ꯁꯤꯒꯤ ꯅꯥꯂꯥꯁꯤꯅꯤ ꯅꯥꯂꯥꯁꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯕ ꯄꯥꯅꯤꯁꯥꯒꯣꯔ ꯑꯣ ꯄꯥꯅꯤ ꯁꯥꯒꯣꯔ ꯍꯥꯏꯁꯤ ꯁꯤꯔꯣ ꯑꯁꯤ ꯈꯣꯡꯁꯤ ꯃꯃꯤꯡ ꯑꯣ ꯁꯤꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯄꯥꯅꯤ ꯁꯥꯒꯣꯔ ꯀꯧꯕꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯀꯩꯅꯣꯗꯗꯤ ꯃꯤꯡꯗꯗꯤ ꯁꯞꯇꯣꯒ꯭ꯔꯥꯝ ꯁꯞꯇꯣꯒ꯭ꯔꯥꯝ ꯑꯣ ꯄꯥꯅꯤ ꯁꯥꯒꯣꯔ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯀꯩ ꯑꯁꯣꯝꯒꯤ ꯏꯟꯗꯣꯟꯗꯨ ꯅꯠꯇ꯭ꯔꯣ ꯁꯤ ꯂꯥꯛꯏꯁꯦ ꯍꯧꯖꯤꯛ ꯑꯂꯣꯝꯕ ꯀꯩꯅꯣ ꯃꯥ ꯊꯕꯛ ꯁꯨꯕ ꯂꯥꯛꯏ ꯑꯣ ꯅꯠꯇꯦ ꯑꯁꯤ ꯑꯩꯈꯣꯏ ꯏꯟꯗꯣꯟ ꯑꯁꯣꯝꯒꯤꯅꯤ ꯑꯣ পানি সাগর আমি খাংজারে আমিও সুপারি লাগাইতাম জীবন আমরা জীবন পার ভোরতা জীবন লাগে ঝগড়া গুলো হারলে ভালো ওই টানি লাই ꯃꯌꯥꯡꯅꯦ ꯊꯕꯛ ꯁꯣꯜꯂꯤꯔꯣ ꯑꯣ ꯀꯔꯤꯅꯣ ꯍꯤꯡꯒꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯀꯩꯅꯣ ꯇꯧꯔꯤꯔꯣ ꯍꯤꯗꯥꯛ ꯀꯥꯞꯄ ꯑꯩꯗꯤ ꯍꯧꯖꯤꯛ ꯀꯩꯊꯦꯜ ꯀꯩꯅꯣ ꯆꯠꯂꯅꯤ ꯊꯦꯡꯉꯤ ꯀꯩꯊꯦꯜꯁꯤ ꯀꯥꯏꯗꯅꯣ ꯑꯣ ꯈꯔ ꯂꯥꯞꯄꯤ ꯙꯣꯂꯥꯏꯗ ꯗꯣꯂꯥꯏꯗ ꯀꯔꯤ ꯌꯣꯜꯂꯨꯗꯣꯏꯅꯣ ꯀꯥ ꯅꯠꯇꯦ ꯌꯨꯝꯗ ꯁꯥ ꯇꯥ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯄꯨꯗꯣꯏꯕ ꯑꯣ ꯍꯤꯡꯒꯣꯜꯒꯤ ꯑꯣ ꯁꯤꯅꯤꯅꯦ ꯑꯆꯧꯕ ꯀꯩꯅꯣꯅꯤꯅꯦ ꯑꯣ ꯑꯣꯖꯥ ꯗꯣꯝꯕꯤꯅ ꯃꯥꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯍꯦꯛꯏꯕ ꯄꯣꯠꯁꯤꯡꯁꯤ ꯁꯣꯜꯒꯣꯝ ꯌꯥꯎꯔꯦ ꯑꯗꯩ ꯁꯤ ꯀꯔꯤꯅꯣ ꯑꯁꯤꯅ ꯎꯔꯤ ꯑꯣ ꯍꯋꯥꯏ ꯎꯔꯤ ꯍꯋꯥꯏ ꯎꯔꯤ ꯑꯁꯤꯅ ꯄꯣꯡ ꯍꯋꯥꯏ ꯑꯗꯒꯤ ꯑꯂꯨ ꯃꯆꯥ ꯑꯣ ꯁꯤ ꯊꯥꯔꯒ ꯌꯣꯟꯕꯤꯔꯨꯗꯣꯏꯔꯥ ꯁꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯤꯡꯒꯣꯜꯒꯤ ꯉꯥꯛꯇꯅꯤꯅꯦ ꯑꯣ ꯑꯗꯨꯗꯤ ꯍꯤꯡꯒꯣꯜꯒꯗꯤ ꯌꯥꯝ ꯐꯔꯤꯅꯦ ꯁꯤ ꯆꯥꯎꯔꯥꯛꯅ ꯂꯣꯏ ꯁꯤꯠꯂꯗꯤ ꯄꯩꯁꯥ ꯀꯌꯥꯃꯨꯛ ꯐꯪꯕꯤꯒ꯭ꯔꯅꯤ ꯍꯥꯏꯅ ꯈꯟꯕꯤ ꯍꯧꯖꯤꯛꯇꯤ ꯐꯪꯗ꯭ꯔꯦꯅꯦ ꯂꯨꯄꯥ 100-500 100-500 ꯍꯥꯟꯅꯗꯤ ꯄꯣꯠ ꯇꯥꯡꯉꯤꯉꯩꯗꯗꯤ 700-900 ꯑꯣ ꯁꯤ ꯌꯥꯝ ꯐꯩꯅꯦ ꯑꯣꯖꯥ ꯆꯠꯄꯤꯌꯨ ꯑꯩꯈꯣꯏꯁꯨ ꯑꯁꯣꯝꯒꯤ ꯀꯩꯅꯣꯗꯣ ꯑꯃꯨꯛꯇ ꯆꯠꯆꯔꯨꯒꯦ ꯀꯔꯤ ꯐꯣꯞ ꯂꯥꯜꯂꯒ ꯂꯩꯔꯤꯕꯁꯤꯡꯗꯣ ꯑꯁꯣꯝꯋꯥꯡꯒꯤꯁꯦ ꯑꯁꯣꯝꯋꯥꯡꯒꯤꯁꯤ ꯑꯁꯣꯝꯋꯥꯡꯒꯤꯁꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯆꯠꯁꯦ ꯀꯔꯤ ꯐꯣꯞ ꯂꯥꯜꯂꯒ ꯆꯠꯄꯗꯣ ꯐꯣꯞ ꯃꯄꯥꯟꯗ ꯒꯥꯔꯤ ꯈꯥꯝꯃꯝꯁꯦ ꯑꯗꯨꯒ ꯆꯪꯁꯦ
ꯀꯗꯥꯏꯗ ꯐꯣꯞꯇ ꯒꯥꯔꯤ ꯈꯥꯝꯃꯤ ꯑꯗꯨꯗꯤ ꯄꯨꯟꯅ ꯄꯥꯅꯤ ꯁꯥꯒꯔꯗ ꯀꯌꯥꯅꯣ ꯂꯩꯔꯤꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏ ꯌꯨꯝꯅꯥꯛ 12ꯃꯨꯛ 12ꯃꯨꯛ 12ꯅꯤꯊꯣꯏꯔꯣ ꯈꯥꯏꯗꯦꯝ ꯂꯩꯔꯦ ꯄꯨꯈ꯭ꯔꯝ ꯑꯃ ꯂꯩꯔꯦ ꯂꯥꯏꯁ꯭ꯔꯝ ꯂꯩꯔꯦ ꯑꯗꯒꯤ ꯑꯗꯨꯗꯒꯤ ꯁꯣꯏꯕꯝ ꯁꯣꯏꯕꯝ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯌꯦꯡꯈꯣꯝ ꯌꯦꯡꯈꯣꯝ ꯑꯗꯩ ꯀꯩꯅꯣꯗꯨꯗꯤ ꯇꯣꯝꯕꯤꯗꯣ ꯀꯩ ꯌꯨꯝꯅꯣ ꯑꯣ ꯃꯤ ꯌꯨꯝ ꯑꯃꯒꯤ ꯁꯥꯒꯩ ꯈꯪꯗꯦ ꯑꯣ ꯃꯥ ꯅꯧꯅ ꯂꯥꯛꯄꯅꯤ ꯑꯣ ꯅꯧꯅ ꯂꯥꯛꯄ ꯐꯩ 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 ꯑꯃꯨꯛꯇ ꯆꯠꯆꯔꯨꯒꯦ ꯑꯗꯣꯝꯅ ꯃꯅꯤꯄꯨꯔ ꯀꯗꯥꯏ ꯑꯩ ꯏꯝꯐꯥꯜ ꯈꯨꯔꯥꯏ ꯀꯣꯟꯖꯝ ꯂꯩꯀꯥꯏ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯑꯗꯣꯝꯅ ꯂꯥꯛꯏꯁꯦ ꯀꯔꯤ ꯑꯩꯁꯦ ꯈꯨꯟ ꯃꯩꯇꯩ ꯇꯥꯕ ꯃꯐꯝꯁꯤꯡ ꯁꯨꯝ ꯆꯠꯆꯔꯒ ꯀꯩꯅꯣ ꯇꯧꯕꯅꯤ ꯁꯤꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗꯤ ꯌꯥꯝ ꯅꯛꯑꯦ ꯀꯣ ꯌꯥꯝ ꯅꯛꯑꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯀꯩꯅꯣꯀꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯛꯀꯣꯟ ꯅꯨꯡꯒꯣꯟꯒꯁꯤ ꯃꯌꯥꯝ ꯎꯔꯒꯗꯤ ꯌꯥꯝꯅ ꯕꯤꯖꯤꯅꯦꯁꯀꯤꯗꯤ ꯃꯐꯝ ꯆꯥꯕ ꯃꯐꯝꯅꯦꯅ ꯑꯩ ꯂꯧꯖꯗꯕ ꯉꯝꯃꯤ ꯏꯁꯤꯡꯒ ꯊꯨꯝꯃꯤꯕ꯭ꯔꯅꯦ ꯍꯧꯖꯤꯛꯄꯣ ꯍꯧꯖꯤꯛꯇꯤ ꯊꯨꯝꯗ꯭ꯔꯦ ꯊꯨꯝꯗ꯭ꯔꯦꯕ ꯍꯥꯟꯅ ꯊꯨꯝꯃꯝꯕ ꯍꯥꯟꯅ ꯊꯨꯝꯃꯝꯃꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯃꯨꯛꯇ ꯊꯣꯛꯆꯔꯨꯒꯦ ꯀꯩꯅꯣꯝꯇꯒ ꯍꯪꯖꯧꯒꯦ ꯑꯁꯤ ꯑꯅꯥ ꯊꯣꯛꯂꯛꯄꯩꯗꯤ ꯀꯔꯝꯍꯥꯏꯅ ꯁꯥꯗ꯭ꯔ ꯀꯔꯃꯗꯤ ꯀꯃꯥꯏꯅ ꯕꯥꯃꯣꯟ ꯀꯔꯥꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤꯒ ꯃꯩꯇꯩ ꯐꯨꯔꯨꯞꯁꯨ ꯑꯗꯨꯒ ꯒꯧꯔꯥꯡꯒꯁꯨ ꯄꯨꯜꯂꯦꯕ ꯃꯥꯅ ꯄꯨꯜꯂꯁꯨꯅꯦ ꯈꯨꯟꯁꯤꯒꯅꯦ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯩ ꯇꯧꯅꯔꯝꯃꯤꯅꯦ ꯑꯗꯨ ꯍꯧꯖꯤꯛ ꯇꯧꯅꯗ꯭ꯔꯤꯔꯣ ꯍꯧꯖꯤꯛ ꯈꯔ ꯃꯁꯤ ꯇꯧꯅꯗꯕꯁꯤ ꯌꯥꯝ ꯕꯦꯔꯥꯅꯤ ꯃꯁꯤ ꯇꯧꯅꯗꯕꯁꯤ ꯍꯧꯗꯣꯔꯛꯏꯕ ꯃꯤꯁꯤꯡꯗோ ꯑꯩꯗꯤ ꯌꯥꯝ ꯋꯥꯔꯧꯖꯩ ꯀꯩꯗꯧꯕꯩ ꯆꯪꯅꯔꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯒꯗꯕꯅꯦꯕ ꯑꯗꯨ ꯃꯤ ꯌꯨꯝ 12 ꯈꯛ ꯂꯩꯕꯁꯤꯗꯩꯁꯤꯗ ꯃꯣꯏꯅ ꯑꯄꯣꯛꯄꯒꯤꯅꯤ ꯃꯣꯏꯅ ꯒꯧꯔꯒꯤꯅꯦꯅ ꯆꯪꯅꯗꯗꯅ ꯏꯟꯊꯣꯛꯅꯔꯗꯤ ꯑꯩꯈꯣই ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕ ꯁꯤ ꯀꯔꯤꯅꯣꯕ ꯍꯤꯟꯗꯨ ꯄꯥꯝꯗꯕꯗꯨꯅ ꯑꯄꯣꯛꯄ ꯑꯁꯤꯗꯤ ꯃꯍꯧꯗꯤ ꯑꯗꯨꯝ ꯑꯃꯠꯇ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕ ꯑꯃꯠꯇ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯄꯥꯟꯒꯤ ꯃꯤꯅ ꯈꯔ ꯑꯗꯨꯒ ꯂꯥꯟ ꯆꯪꯉꯤꯕ ꯃꯗꯨ ꯌꯥꯝ ꯑꯔꯥꯟꯕ ꯊꯕꯛꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ ꯃꯁꯤ ꯄꯨꯒꯗꯕ ꯀꯩꯅꯣ ꯄꯣꯠꯁꯛꯅꯤ ꯐꯔꯦ ꯅꯨꯡꯉꯥꯏꯖꯩ ꯁꯤꯁꯨ ꯃꯩꯇꯩꯒꯤ ꯌꯨꯝꯅꯤ ꯆꯪꯖꯔꯝꯗ꯭ꯔꯦ ꯉꯁꯥꯏ ꯃꯤ ꯂꯩꯍꯧꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯪꯉꯦ ꯑꯁꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯅꯤ ꯁꯥꯒꯔ ꯍꯥꯏꯔꯤꯕ ꯈꯣꯡꯗꯨꯒꯤ ꯋꯥꯡꯃꯗꯨ ꯁꯤꯅꯤ ꯇꯧꯔꯤꯁꯦ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯃꯌꯥꯡꯒꯤ ꯗꯦꯁꯋꯥꯂꯤ ꯀꯥꯡꯕꯨꯒꯤ ꯍꯤꯡꯒꯣꯜꯅ ꯈꯟꯈ꯭ꯔꯦ ꯁꯤ ꯂꯝꯕꯤꯁꯤ ꯁꯤꯗ ꯂꯩꯔꯦ ꯐꯨꯠ ꯆꯥꯝꯕꯗ ꯒꯥꯔꯤ ꯆꯦꯜꯂꯤꯁꯦ ꯂꯝꯕꯤꯅꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯆꯪꯖꯔꯛꯄ ꯑꯩꯈꯣꯏꯒꯤ हाईवे चंजर किलोमीटर मखाइरोम चंजरगा थोंग अमा लालुबदु अमुक ngसाइगी हुजिकता उन्नजरम युमजिंगदुदगी अमुक थोकचरेरगा थोंगदो अमुक लांथोकचरगा सोरोक मेन रोड ओइना लैरिबसिदगी अखोय कुमधरआगा सुमाइन तौदना सोंगी लैरिबसिंगसी दा अखोयगी मैतै युम अहुम मरीगा लैरि हाइये ngसाइगी पानी सागर हारिबा खोंगलमदु सुमाइना लैरे अदुगा फोपसी सुमाइना छाइ असवाइदसु अदुम अखोयगी थोंगान ओइरबना सुगुम्बसी साबसी अदै उरोक थोंगी टाइपता साबसु लै मसी लांथोकचरगा सिदैसिदा लैरिबा कैनोदो आई उच्चगे मैतै युमसिंगदु चंगजरुगे सुमाइना इसिंगदी याम चेंदी चेंदे अदु इसिंगदी याम फजना लै पानी सागर कौयागे खोंगसे अतोंग मयांगी युमनी लैरिसे कोई कैनोना हंगी साधु बाबाना कदाइदे लैगेना करोमदा लैगे ममांगिसदा ए ममांगिदा चंगुरदि अखोई कैनोदु यारोये तेलिसिबादु नंगरोये सिनी ममांगिसिदा लैये ममांगिसिदे असोंगे हाईवेदा चलगा लैरमदौ माले असिदने हाय मोइना हायरकपदा सिदी कैनोगी हिंदुस्तानी अब हिंदी बोलने वाला अच्छा ओ मणिपुरी वो सामने वाला जो चार घर है और ममांग इसदा मसीदी वो हाईवे के पास में है ना क्या हाईवे पास में नहीं है वो इधर सामने है साइड का गोरे अच्छा आरो
इधर से ओ इधर में तो हम मिल के आया है। मिल गया है हाँ। इधर से खाली 4 घर है अच्छा सिर्फ 4 घर है। अच्छा अच्छा अच्छी नहीं सही वो भी वो पानी सागर के नाम से जानता है वो जगह का नाम भी पानी सागर। अच्छा अच्छा चलो तब तो ठीक है अखोई कनोसी चचररोगे असी मांग द उरिबा सेइदा मैतै युम मरी लई हाइबदु अखोई चंगजरुरोगे खिजिक्तंग अखोई धलाइदगी भागा रोमदा हाइदी आइजोल लंबी रोमदा अमुक चंगसिल लेरगा खरदंग चंगसिल लगा लेबा तेली शिबा हाइबा मफमदुदा अखोई चचगे अदुना अयहाकना ख्वाइगी मफमदा पानी सागर कौबा सिलचरदगी चौराकना किलोमीटर 30 मरी मंगा लापगा अखोई हाईवेदगी सिलचर आइजोल लंबीदगी नोंचुप पांगना किलोमीटर मखाई मुक्तंग हाइजिल्लगा लेबा मफमदा युम 12 अदुगा सिदैसिदा सोंगी ममांगसिदा जो उजिकी पानी सागर हारिबा मफमजिगी युम मरी अमगा लई हाइबसी आई ख्वाई मफमदा अखोई चौराकपा मसा अमा ताक्सनबा मखोई युमलै कैरै मखोई सिंफमना चिंबा ताक्सबदु मतंग असिदा आई लोइसिनजरगे अदुगा मथंगदा तेली शिबा हारिबा मफम मैतै अचौबा कैथेल नि हाय असि लंबी सिदा दुकान नुंगाल मैतै ngakane aduda chachage aduna akhoi ni ayhakna ngasi laksaba akhoi pani sagarda laksaba si bu yengbiriba tabiriba khwagi mafamda mahuk sagu sanathongi manindra konsum ayhakna noluksari